Manipur Assembly gi ngasi question hour the Speaker Lokeshwar ga BJP MLA Joy Kisan ga akan bumong da maray yetnakre. Head Constable Herozit ki statement court na lawkitaba haibasi justice deny tawbani haina Sarmilana Maral secret. NSF ki atingbana lambi da panduna laikraba Manipur gi gari sing mathau tarabadi security na ngaktuna purakani haina Chief Secretary na phongdokre. Amasong mamang chahi gi sing ichauna sen thakraba modbung pukhau road ta leiramba thong asi semjin binanaba modbung gi miyamna government ki pukning chingsilakle. Mayam khurumzari adomne yengbiribasi impact news ni ai khangenbam thoino henbi hauzik pungja si phawbugi maroiba pausing yamda pizari. Manipur Legislative Assembly gi ngasi chatakhiba mifam gi question hour da MLA Kumukcham Joy Kisan ga House ki Speaker TH Lokeshwar ga ungkhatnakre. Tongan ba demand Nepal gi lupa koti Jamapan nifutaret lakh kuntra mangaga lising marfu mangagi oigadaba apunba senfam ngasi gi House ta pass tawke. Ngasi gi session adugi question hour da Manipur Development Society ga mari lainana hangkiba star question ge paukhum CM na piraba matung Joy Kisan na supplementary question hangba horakpada speaker na marak thatke. Supplementary question hanglingai speaker na marak thatlakpadagi Joy Kisan na please don't interrupt when I'm asking supplementary question. It is my right. Haina hairaga question makatan hangke. Ngasiki question R aduda opposition oiriba BJP ki MLA thongam Bishwajit amasung Kumukcham Joy Kisan na Manipur Development Society MDS ka mari lainaba wahang kaya hangduna House ta takatke. Chief Minister na MDS kamari lainana House ta thamkiba paukhum adu MLA Bishwajit na peningai oide haina House ta thamke. MLA Joy Kisan na su MDS ki account operate kadai da tawbage Constitution gi matung ina MDS ki bank account ase nationalized bank amada hangadabani hairaga corporate bank singda hanglibano haiba wahang hangke. Chief Minister na wahang adu gi paukhum oina yengsinge haina paukhum pike. MLA RK Imona Leirak Khulak Laikai Singda Thalamba Street Lamp Sing Prepaid Connection Lakpadagi Lokthok Libra Haina Hang Bada Power Minister gi Pampai Riba Chief Minister na Tha Amada Government asina lupa koti kunmari dagi na koti kunmanga phawbagi mai laibana khudong chadaba mayok nari haina paukhum pikhi. Ngasigi question R gi session adu hek loibaga tongan ba demands for grants Nepal gi khana nainabada MLA Joy Kisan na House asi Secretariat ta file pass tawba tawdabagi khana naina phamla haina wahang hangke. Chief Minister na pukhalakhiba demand number 2 Council of Ministers ki matang the motion for token cut pukhatladuna wahang asi hangkibane. Chief Minister Okram Ibobi Singh na thangalakiba demand sing adudi demand number 1 State Legislature, demand number 2 Council of Ministers, demand number 3 Secretariat, demand number 12 Municipal Administration, Housing and Urban Development, demand number 27 Election, demand number 30 Planning, demand number 47 Minorities and Other Backward Classes Department, amasung demand number 50 Information Technology ne. Demand Singh asigi mayokta MLA Joy Kisan, MLA Dr. I. Ibohalbi Singh, MLA K. Shyam amasung MLA L. Ibomchana cut motion amadi disapproval of policy cut thangalakhe. Demand Singh asigi manung the Municipal Administration amasung planning gi oina pukhalakiba cut motion da MLA Singh na Imphal Municipal Corporation ase corporation olaga mathau tawdribano amasung chahi asigi economic status report matam chana pidribano haiba wahang hangkhe. Wahang asigi paukumoina CM na IMC mathau ningthina taunaba IMC Act clause hapjinduna chathariba session da pass taunana bohonari haina pikhe. Ngasigi session aduda MLA Thongam Bishwajit na Manipur da Sports University sabagi matang da public interest discussion pukhalakhe. Ngasigi House da Chief Minister na House da pass taunanaba the Manipur Appropriation number 1 Bill 2016 pukhatuna khananainakhe. Chief Minister na House da pass taunanaba the Manipur Appropriation number 1 Bill 2016 pukhalakhe loinana House ki member amatana ayatpa piraktabadagi Speaker na bill asi pass tawbada ayaba pikhe.
Head Constable Herozit ki statement court na laukidaba justice deny tawbani while sangna tungmang yengduna leire haina Sarmilana maral sikre. Ngasi Uripok Cheraf Court Complex taliba Chief Judicial Magistrate Imphal West ki courtroom da puthokpada Irom Sarmilana Rabina Sanjit Misigamari Lenana Head Constable Herozit ki statement court na karigidamag laudribano haina wahang tawrakle. Afasfagi marumda miyoi kayagi punsi kaya manghalle Indian Constitution na hak sing khongaung nare haike. Hauze ki chawkhalaba matam asida afasfa yaudраbasu leibak aman ningthina tangdu leitana sasan tawa yai haina Sarmilana phongdoke. Constitution to the Yauriba, Tamtiba Migi Hak Matpa, Amuba, Aingi, Matsakama, Yauriba, Duna Maram Weraga, Prasasing, Maram Zadana, Rabina, Miron B, Maunahama, Hat Kariba, Tauriba, Aduga, Sanjit mi had, Aduga, me, the Hat Paduda Songto, the Eva, Maran Yazariba, Cano, Head Constable, Mashamak Tuna. Magi diary record the mi zama hena hat khare haibagi record tariba kaidau bagi judge na madu lot pham thok bage haiba achau achumba wayen haiba sida wayen dugi dama makhoi machin nama oina jangchali badu achumba porok na bagi dama haibda moina thokadaba madugi effect side effect ki khan badu deny tawe Ngasi chathakiba hearing aduda Chief Judicial Magistrate Imphal West Lamkhampau Tonsingna Council anigi argument taraba matungda Sarmila thadokpa natraga thadoktaba haibagi verdict tha asigi kunmapan power reserve tawduna thamkre. Court ki while asigi matungda Sarmila mahaki khongjang asi makhatana kangla sa mamangda chathaning bagi apamba phongdokhi loinana chiraba mahaki khongjangi tangkak asida Manipur miyamna mateng pangbiyo haina appeal tawrakle. Haukiba February kunda Head Constable Herozit na court karakpada judge leramdaba aduna jingnaba pokhale haina Inglisingani mapan July kunhumdoi gi thogdokta leikidraba chungkham Sanjit ki apokpi chungkham Tara Tombina phungdokre loinana case asigi matangda CVI da makhatana thigat hanana bohotnabada miyamna mateng pangbiyo haina miyamda appeal tawrakle Ningsingba yabadi Thongnauzam Herozit na masana masabu mihat pani haina paumi singda phongdokraba matungda Sanjit ki apokpi Tara Tombina haukiba January 13 Sanjit mihat ki matangda makhata ba investigation tawbiyo haina CVI Imphal branch ta ai bache piduna khanghan kibane Adumakpu CVI gi maikaidagi paukhum amata laktabadagi haukiba February 12 da Sanjit ki apokpi Tara Tombina case adugi makhata ba investigation tawhananaba CVI da instruction pibinaba Manipur High Court ta writ petition ama thakibane Tarik kun minta hero jena jobam piba asem ga lakpa just delem da bagi akhoina sarkar da labtuna na chakhaboningi aduna yam thuna jarachna Chakaji my mamanga Ajumba do hero in the Haningi, didn't damn no idea. And Manas, Ajum Hadoke, Lapotida, Man to no idea, I could no idea, no Achimado, Chakazim, with the Achim with the Patadi Chakazim, Mateng Pangida, Mateng Krapang Haningi. Nakalamarumda Sanjit ki apokpi Tara Tombina thakiba writ petition adu ngasi Manipur High Court ta Chief Justice LK Mohapatra amadi Justice Khwairakpam Nobin Anina sabab bench ta item number 3 oina puthoke State Government ki maikaidagi Advocate General Ibohal Central Government ki maikaidagi Assistant Solicitor General Rupachandra CVI ki maikaidagi Advocate Pradeep na lepke Sanjit ki apokpi Tara Tombi gi maikaidagi oina Senior Advocate Khaidem Manina lepke Trial chathariba case oibanina makhatana investigation tawba yabra haibadugi matangda case law oina natraga Supreme Court ke ayaba leibra haibadu lakliba February 16 puthoknaba Chief Justice na khanghanki haina Senior Advocate Khaidem Manina Impact News ka akhanana unaba amada phongdoke Maki macha hatpa nupa mana masana haidok chara abanina Mana hairiba jabanong bansi lauba yanana ba makata na thijin khumjin magi mathok tabanina ain gi matungina 173 clause 8 haidan lady CRPC gi ko adugi matungina makata na further investigation thikat pa hugat na ba adugi machak leire aduna CBI na masana khangna tawdrabanina
कोर्ट असिना हुकुम अमा पिबियु हाइदना थाबा पेटिशन नेबा मसी ट्रायल चथजरबसु केस असे मखा ताना फर्दर इन्वेस्टिगेशन तौबगी अदुगुम्बा सुप्रीम कोर्ट की नत्रगा अथॉरिटी केस लो पुथोउ हाइदना अमुक हन्ना हंचित हाइबदी तांग कुंतरुकी तरा मखाइदा खन्ननबगी दमुक्ता लेपखरे Impact News ka akhanana unaba aduda khaide manina makha taraduna haukiba February kunda thongnawzam heroes na court karakpada judge leram khidaba adu government ka high court amadi judge ka loktunaba ni haiba miyam gi wafam adu aran bani haike mahang na hai miyam na khangdabadagi haiba oirabasu court haibasidi government ki makhada leiba natte achum aran bichar taunana ba leiriba loishang ni haibasi miyam na kaubiganu haike Imphal West ki District and Session Judge Soiriba Manoj Kumar Masamak Achum Aran Puthokpada Yamna Thawai Yauba Judge Singhi Marakta Amane. Numit adu High Court ki athuba order amagi matung ina Tamenglong ki District and Session Court sanabagi damag Register General amadi Engineer Singh Yauna Chatkibane. Judge Samana Court kaningaga kaba kaning draga tokpa yaba nate miyamna aranba pau sandok pigano haina khaide manina phongdoke. Tamenglong che hoji hoji ma the second session judge ki court leitabanina aje Imphal West ki Sri Manoj Kumar ne puyeba mane link judge ne hoji tikni mahut chilliaba chalaga mafam de yengdaba yadaba aidi ching manda yamna ekoi ki phibam chadana leiriba sing sida khare henna khodong chaba pinana ba thabane ba high court na atei mayam degi tadana adum matam chana court case tauba order du ningthi jana taba केस याथोक यासिंदा तोइना पंगा याबा नतबा मरम चादरगदी अदुगमा मिसकनी अदुना इमाई बेल सिंगना अदुगा क्लब संस्थान लैरिबा मयामनेदि खंगदना सेशन जज सु हाई कोर्ट सु लोक्तुनारगा सरकारना लोक्तुनारगा याथोकपरा खोतोकपरा लेहलमदबरा हाइबने सिंगमा पुनमगसे युमफम याउदबा अदुगमा तोकङानी मसि संदोकपिगनु Naga Student Federation na Manipur gi gari sing Naga taba mafam da chenba thingzinba haukrabasu darkar leiraklabadi lambi da panduna leiba gari sing security na ngak senduna Imphal tana purakani haina Chief Secretary Oinam Nabakishore na phangdokre All Secretariat ki conference hall da ngasi pawmi singa unaba amada mahakna haikibada Nagaland gi Mahiroi loop asigi mioi khara police ki normal duty gi matung inna khamduna check tawbaga mari leinana thokiba thokdok adugi matangda Manipur gi DGP da thizin ba khanghan khiba laikre loinana Mahiroi loop asina Manipur gi gari sing Naga taba mafam singda chatok chasin tawbada matam kaktana thingzilak liba asigi matangda Nagaland gi DGP ga pau phaunaduna lokhatpa yaba thabak lokhatli haina phangdokhe Pisking tawbuda ngaktanggamba detain tawba khopa leibra khopa leiraga su moige pendre singdo thijenaba ina DGP na admai tawna thijilangani de haibne haba ko ado maraktuda kari haini khoirom de gisu kanoguma kare haini tawba yaba khara tawsi kan taw DGP na dik amkana de tawen de hai ado hojige specific instance leiraga di khoige SP leiri ko Senapati or su natraga anywhere leiri khoige mi tharaga dum sumba traffic to thopa pan ba ko pa do movement to no khoi to hongani da Naga Students Federation NSF nangasi ayuk pung taruk tagi Naga taba mafam singda Manipur gi registration yawba mitai gi gari sing chathok chasin tawbada matam kaktana ban kokhiba adugi saruk amoina ngasi NSF ki mioi singni haina chingnaba singna National Highway 2 gi Senapati District ki Mayang Khang amadi Ningthaupham ani gi marakta truck kuntaret ki gari so amadi che chang sing puduna chatkre haire Ban manung the National Highway 2 gi Karong area da lanai gari kharasu chathandana thamli haire thawong sing asigi matung da checkson thorang ama oina hengbung police check post da police na truck humbudra rom khamdana thamke adubu check post asimakta dagi Manipur gi registration yawba truck anidi NSF ki volunteer ni haina chingnaba singna phazan khre haire
All Manipur Students Union MSUGI Secretary General Manjit Sarangtemna Nagaland the Best over Naga Students Federation NSF na Naga Taba Mapam Singda Maitei Sing Changba Yaroi Haiduna Ating Batam Libasi Atuba da Hantu Haina Akanba Wapam Tamlakle Ngasi DM College Campus to Leba Mahiroi Loop Asigi Office ta Paumi Singa Unabada Manjit na Makata Raduna Mahiroi Kunaigi Panabagi Damak Tabak Tauriba NSF na Asigumba Kongtang Lokalakpasi Laibak Tibane Ukruldagi Luingaini Yaururaga Halakpa NSF ki member Singbu Mantripukri the duty taba police na frisking Tobada Gari dagi Kumthara Uyade Haiduna detain Taurubagi Damag Asigumba Kongtang Lokalaktuna Chahi Lisingama Hena Nungsi Chanana Laibagi Mari Asi Tadat Naba Honagano Haina Fundorke Senapati District ki Mayang Kang Amasung Ningtau Bung the truck kuntra Longi Che Chang Pazan Kibadu Atubada Handokadabani Haina Manjitna Makataki Naga Student Federation na kanana community maka khandok laga naga taba area da changbada athingwa pigin haiwa fuma se naga Student Federation na loriba khongthang asina marmor kanda naga gi miyam na natragana naga Student Federation gi thomi sing na atopa yumthang nariba state sing da chatpa matam da athingwa pirak loi haningai leite emsu na su chap chaba thodang atopa state sing da loba ngami maramaduna Naga Student Federation na namna lebak macha tana asuguma khongthang asi kudak da handok piu Naga Student Federation gi thomi sing na Manipur da lakpa matam da MSU gi thomi sing da MSU da hana pau piram hai wo fom so MSU gi saita gi thamjari Lesing ani tara mangagi ising ichaw da chentakiba modbung pukhaw road ta leiba thong asi government ki mari leinaba department na chatliba tha asige tang kuntaret phawgi manung da mityeng changbi dragadi mathangi numit February 19 dagi ban yauna akan bakhongjang changsilagani haina modbung gi praja miyam na checksin wa thamlakle lambi asigi modbung lom dagi meter chamnga chatruk lom changsilaga leiba thong asi lesing amaga chamapan humbudra taret da matamdugi works minister RK Theko na sanga ki loinana lising amaga chamapan marfu mapan gi ising ichawda amuk tekhe tungda lising amaga chamapan marfu drama thoida thong asi amuk nauhauna na sakhibaga loinana mamangi chahi lising ani tara mangagi July gi tang kun ma thoida ising ichawna amuk chenthakhe masigi matung tabadadi thong asida government ki mityeng amuk hana changlaktre Thong tekibana maram oiraga thong asigi wangmada leiriba khul kun mathoi gi praja lising taret nipan lomdi awaba amaga adum loinari Wur khom matamda public ki seba tawjage haina wur khome haraga wanga ga hoji government na kari mata awaba thosabi de basi karino gari May thaba mi asina thok tare di phawba government na karima tatabi de basibu akhoi jam na pinjade masi jam thuna nongju thala adi imai ben sing adu ahal laman sing thong raudana tureni sing chawba matamda ising sina taw tharo government na dai pu bangam gadro andaki tha se kuntaret phawbada government na sigi thong tekpagi se lokhat pi de batarabadi tang kunipan dagi modbung da totally ban korani Public Health Engineering gi Kangpokpi Subdivision gi NLCPR gi scheme makhada modbung da sariba composite water supply asi hauzik fawba mathau tawdana leiriba asi laibak tibani amadi modbung gi praja singbu hanthana lobani haina modbung Women's Union gi Joint Secretary Kim Boina Paumi Singda phungdorakle water supply scheme asi gi sanction tawkiba senfam na lupa lakh Chaniga Yankai Taruk Dasmik Mari Mangani Loinana Saba Hokibana Lissing Ani Mapangi July Gitang Kunni Aduga Loikibagi Numitna Lissing Ani Tara Mangagi October Gitang Kuntramathoine Saba Loirabamatung Hauzik Fauba Sanga Dabaga Loinana water supply Asigi pipe Singi Ayamba Saruksu Mankre Masigi Maramdi government Asigi negligence Nani Haina Kimboina Makatarakli Here around 15,000 of populations are there. We are not getting even a drop of water. Forget about the water. Almost all the pipes have been stolen. If you see the tank, it is about to collapse. If you see inside, it is like a drainage. So I want to ask the government, please, if you have done something for the benefit of the people, please make it in such a way that it has been used and benefit the people around. Before anything's happened, if the government see from the beginning, if government take the initial part in this, if they have done this work, then all these things have not been happened.
Mathau tarakpagi matungina cyber crime thingbada changba macha khudingmak thamnanaba hotnaragani hainasu Chief Secretary Oinam Nabakishore na phangdokre. All Secretariat ki conference hall da Paumi Singo unaba amada mahakna haikibada ATM card number, ATM card verification value number, bank detail amadi isage biodata sakhangdaba miyoi singna mobile amadi telephone da hanglakpada miyamna kaidawnungda haidok pidanaba appeal tawkhe. Manipur da cyber crime gi masing hengalakpaga loinana sakhangdaba singna bank ki staff saraga taurakpa phone calls singda thazabigano phone gi kuthangda bank ki maruiba information kaya pithokibana maram oiraga masa khangdana masa gi bank account ge online gi kuthangda achauba senpham kaya lokthokibagi report kaya lakle Maramaduna ATM booth changbada sakhangdaba singdagi yariba makhai mateng lobigano customer ama bank na tasengna darkar taraklabadi bank ta kaurakani haina phungdokhe Ngasigi mifamadu da saruk yakiba Imphal West ki SP Dr. AK Jhalizitna haukiba ing lisingani tara humdoi phawbadi lamdam asida cyber crime asi leitabaga pangkhakni adubu ing lisingani tara mari tara manga dagi ngasi phawbada cyber crime ga mari lainana case chamaga kuntra humdoi rom register tawrakpagi manungda case kuntra humdoi rom di police na solve tawbangamkhre Adubu cyber crime asibu thingnaba Manipur police ke tonganba unit ama ngasi fawba leitaba maramna crime asi laksinaba hotnabada khudong chadaba kaya mayoknari haina phungdokhe Telephone ke through da natraga SMS ke through da natraga email da sigumba call la aba password hangaba ATM ki details hangaba bank ki details hangaba masi share sukto to bigano to birugadi khoi ki paisa mangninga gi zumba riksi yam chawi khoi gi unit si government na oina linkhat pa nataba crime si masing hangalak padagi akhoi district police ki initiative the own initiative ta akhoi gi kitang mamina simba officer khar khandoga akhoi na SP gi capacity da haidar unit ma oina adum thambai wa khaktani mastai da equipment this that akhoi kaimta anoba facilities leijadri Khwaidagi tangna thokpa thongdok singi manungda ama oina Manipur gi Chief Secretary O Navakishore Singh haukiba February 22 da Manipur High Court ta karakre amadi tha ahum gi manungda Manipur Human Rights Commission mathau tauba hohlagani haina Chief Secretary na Chief Justice Lakshmikanta Mohapatra amadi Justice KH Nobinda thazaba pikre Inglisingani taragi me thadagi mathau tawdana leirakiba MHRC asibo amuk Hangtokna naba Inglisingani taramari gi January 13 thakiba PIL amagi makha chatharakpa oina Chief Secretary bu Manipur High Court na summon tawkhibani haina PIL asigi petitioner Dr. TH Suresh Singh na thadorpa cherol amada khanghalakle Uripokta leiba Tondonsana High School da Ramkrishna Mission Sanaba Government ki thawongi mayokta ngasi wakat mifam phamkhre mifamadu Uripok Tondonsana Founder cum Parents Committee amadi Uripok apunba nupi lupna senduna Uripok Bachaspati Laikai da chathakibane Nakalamaromda Ramkrishna Mission Sanabagi damak SSA gi makhada leiba Tondonsana High School gi class 6 dagi 10 class 1 dagi 5 fawba leiba Uripok Upper Primary School amadi class 6 dagi 8 fawba leiba Residential School bu Thambau Macha Edit High School amadi Lamboi Khongnangkhong Upper Primary School da hongnaba Education as Department na order ama thokrabane Uripok Nupi Apun Baluf ki convener Lotika Laurembamna Impact News ta phongdorakpada Athingbal Laina Tondonsana High School da Ramkrishna Mission Sanaba Government na laurakpa khongthang asi yamna laibak thibane Loinana Residential School da tamliba Mahairoi Singh asi ayambana lairaba pangkhai gi makhada leiba imungi ngaktani haina makha tarakhe Lamboi Khongnangkhong da leiriba Edit School asida Uripok Tondonsana gi satra sing asibu hongbagi order thoe haibasi maram chade kaigino haibada Lamboi Khongnangkhong gi school asida huzik classroom matik chana leite classroom amta su saba hogatri leita laira imung dagi tamjari ba amadi mama mapa leitaba satra chama leiriba sisu huzik mafam khangdana manghi gadore Uripok Tondonsana gi satra chahum masi Manipur government na larik tamba tohal lage makhoi asi mafam rang khangdana manghan khrage haiba ware asi chap chana loba mali masi akhoi yan Democratic Students Alliance of Manipur Desam gi team amana Council of Higher Secondary Education gi hauzik chathariba class 12 ke exam center oiriba Thawbal Private Center A Waikhom Mani Girls College tagi ngasi thokliba Manipuri language ki xerox kapthoklaba answer sing phagat khre
Kaisampata leba mahiroi loop asigi office ta paumi singa unabada loop asigi Secretary Education and Academic Affairs Paikhomba Waihingbamna college asida check tawba chatlubada Fancier Abhiram Higher Secondary School gi pion kam security oiba Thangjam Anand Singh kauba amana Xerox kapthoklaba answer sing class manung da changduna mahiroi singda yelambadagi phabane Pagalaba Xerox paper sing aduda ngasigi thokliba MIL paper aduda hangba question number kun humdoi kun mari kun trataru kun trataret amasung kun nipange chap chaba answer sing yauri haina phongdorakhe exam center the duty tariba officer in charge amasung micro observer singna asigumba phongna not tawbagi thabak chatharak pakanda kari tawduna leibage haina su ananna wahang hanglakle chap chaba wahang amadi pakhum ga loina ba question number ga loina na sida pizari ba si moi dagi farak pani masida chenara mi ba paikha sida maru waina duty charge oina pubiri ba examination gi duty charge oina pubiri ba khudam jangdam ga loina na desam na fara bani na desam gi mai gai dagi exam si ga mai leina ba person khuding ma ngasi dagi khodak dagi change tawbi micro observer amaga akoi council dagi tharak pa mi khara ga leirami thari ba mafam du mak tana ta bi kitang na thaira ga leiraga manung dana kari tawri bu ge hai bu du yeng masagi mathau bu kom thoklaga haibtare council gi side gi thari mi singsi kari tawri buno haibu gi wang du su yam chawna lebak myam mamang da hangjeningi Ziribam subdivision gi amatangairaba ana layang sangama oiriba community health center asida leigadaba doctor masing suna leitabadagi health center asigi room sing thong lonsinkre health center asida doctor kun humdoi leigadabagi manungda supnagi doctor ahum leiba thengnarakhi haina Amzuka gi secretary in charge and Dharmendrana Ziribamda pangthokpa paugi mifam amada phongdokre mathau tawdriba doctor singhi mathakta mari lenaba authority na athoba matamda action lokhanaba appeal tawrakle matang swai sida break amalogzage Manipur amadi malim gi tongan tongan bei pau single loina nai khoi break tigi amna thun hanjarake impact news bu mityang taduna lebio Shija Piles Week, February tang kunithoi dagi kuntaret fauba free surgery OPD consultation for piles loinana 15 March faubagi manungda treatment tawiragadi 15% concession fangbigani. Mayam Bamuka Nataram Nokcheri, Bulletin Asigi Makataba Pau, Miam the Pizari. I nothing Kraba Lalholo Revolutionary People Front ki President Ireng Bam Chaurena RPF ki Contrataret Suba Mapokumon Numit Kamari Lena Manipur Miam da Yai Papau Gel Pirakle. Ngasi Manipur da Chaukatpa Tangdu Laitaba Kunai Ama Laitribasi Indiana Manipur Bunam Haduna Lausin Kibadagi Oira Kiba Pibam Amane. Pibamasi Leheloi Hairabadi Manipur ga India ga Lainariba Mari Asi Semdok Patai. Haina Cherol Asana Pongdorakle. Manipur da Kundariba Chingmi Karana Yumthang Nabadalaiba Naga Amasung Mizo Singa Semgatliba Mari Amasung Sagat Minariba Wakalon Ase Manipurgi Oina Kwaidagi Tamtiba Kangluk Maselgi Marakta Muknaba Thohalakadaba Pibam Amane. Asigumlaba Tankak Asida Irecha Singna Apunba Pangal Pudoktuna Lepagi Matam Adumak Yaure. Yawaloi amasung miyam anina chatminaraba matam adutada ningtam maikaida achauba khongthang ama thang bangamgani miyam gi yawol iho mai pakani haina cherol asana makhatarakle UGC Human Resource Development Center Manipur University na sinduna tha ama chupna pangthokadaba kunmapan suba orientation program ngasi Manipur University da hodokre Department of Statistics ki coordinator Dr. S. Santikumar na ngasigi thoram aduga mari lainana mahakna haikibada orientation program asigi maru oiba thimdi matamgi matung ina honglakliba ahongba amadi anoba education method kaya participants singi marakta share taunaduna khana nainabane Thama chupna chathagadaba thoram asida numit khudingi oina resource person singna tongan tongan ba subject ta lecture mari pigani haina phungdoke
ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯁꯤꯡ ꯐꯤꯜꯁꯤꯡꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯇꯝꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯑꯣꯟꯕ ꯈꯣꯡꯆꯠꯁꯤꯗ ꯌꯥꯎꯁꯤꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯂꯩꯔꯕꯒꯤ ꯍꯥꯏꯕꯗꯨ ꯁꯦꯌꯔ ꯇꯧꯃꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯕꯅꯤ Chahi khudingi leptana pangthoktuna lakpagum lakliba March ki tang nipanda All Manipur Women's Voluntary Association Amawo Bhanas Hotel Imphal da Malimgi Nupi Singi Numit Kamari Lenana Nongmagi Oiva Convention ama pangthoklagani haina pauje lakli. Thoramadu the chief guest Oikiba MU gi Vice Chancellor Professor HNK Sarmana Fongdokibada Aikoi mioi bana tamlu hairuba khaktana subject to khaktana life kauba yaroi masidi loibai naidaba khongchat amagi sarukni maram asina tongan ba subject expert singna asigumba orientation program da saruk yaduna wakhal gi pak chawba hengatnaba honagadabane mahangna makha takibada hojik puthokliba Manipuri film sing asi inkhalakliba naha singna ngausin nanaba mi hatpana chingba theme sing thengnare Masina maram oiraga Manipuri naha sing chahi kharagi matungda mi hat pangamba mayam ama thoklakpasu yai haike. Masi thoktanaba aikoi Jackson gadabani haina mahakna makhata ke. English singani mapanda khwai kaitel da thokiba mi hat Loktak multi-million scam Manipur da thokliba Senja Thumzagi Wathok Irom Chanu Sarmilagi Ihona Chingba Kaya Singh Asibo Kan Thoklaga BJP Manipur na New Delhi da Leba Jawaharlal Nehru University gi Wathok da Khoichak Thabasi Lale Thawongsi Mapuna Chanbina ba Khuya Lekpagi Thawongni Haina Maoist Communist Party Manipur gi Publicity and Propaganda gi Secretary Comrade Nonglen Maitaina Thadorak Pachirol amada khanghalakli BJP Manipur amadi Mitai National Party Kobalup Animakta JNU gi Wathokta Yausalibasi Amuka Hana Wakal Khantanaba Matam Piri Amadi JNU campus Manung the Security Forces Changhan Babhauba Thingli Aduga Manipur Dadi Assam Rifles na camp Sazanduna Lady Masi Tanthokna ba Khongjang Changsan ba Matam Oire Hainasu Cherol Asana Phongdorakli Central Government na JNU Student Union gi President Kanhaya Kumar bu anti-national oi haibagi maralda phazan kibagi mayokta left front na sinduna India pumbada chathaba Defend the People Constitutional Rights haiba nationwide campaign adugi sarukama oina ngasi Imphal gi Irabad Bhavan da protest meeting ama pangthokre protest meeting adu Manipur CPI CPIM AIFB RSP amadi CPI ML Liberation na sinduna pangthokibane Kanhaya Kumar bu phazan kiba asi constitutional right ki mayoktane mahakpu condition amata yaudana athuba matamda thadokadabani haiba demand ka loinana protest meeting adu pangthokpane India pumbada haukiba February 19 dagi hauduna February gi 15 phauba left front na sinduna chathagadaba nationwide campaign asina Kanhaya Kumar bu phazan kibagi thodok adu Modi government ka RSS ka loktunaraga thokhanbani haina maral sire Jawaharlal Nehru University की Student Union की President Kanhaya Kumar फादना फागिबा अदुगा अतई छात्र कयामसु लुचिंग कयामसु फानबा तानबा सिगुम्बा मदुगी यामना एंटी डेमोक्रेटिक कोइबा अनडेमोक्रेटिक कोइबा अदुगा यामना भारत की लेजरीबा कॉन्स्टिट्यूशन ना संविधान पीबा democratic right mayamama manganba madubu namthanaba honarakpa thoksil ase masigi mayokta ganatantra gi hak kannanaba thengna hogdaba yadi haibasidaida ngasigi protest si Chatli Bathasigi February Taramapanda Manipur gi Pauche Kharada Manipur Nationalist Party gi President B Angosana Sarmana Prithvi gi Kanagumba Myoi Amatana Manipur bu India dagi tokhai tahanba ngamloi haina phongdokiba wafam sing lamdamasigi miyamna munna nainaduna hairiba misak asi kanano haiba khangdokpiu haina korkomna phongdorakle AIR Imphal gi hanagi Joint Director Brahmachari Mayom Biramangol Sarmagi Thongalda Ngarang Bom Pokhai Hankibagi Mayokta ngasi lamdam adongi Maira Paibe singna wakat mifam pangthokre Bom adu kanana karigidamak Pokhai Hankibano haiba adu ngasidagi numit mangani fawbagi manungda sengtora u haina laikai gi Maira Paibe singna demand tawrakle Uripok Yambem Laikai Maira Paibi Nupi Lupki General Secretary Yambem Momona
खुरक हांगदना युम तारिबा मफम अमदा बोम पोखाई हलंबा अदुना मियाम मरक्ता अकी तुजुंगबा अमा पोखले कनागुंबा लुप अमतना असिगुंबा थौदोक असि मतुंग मनाव तौबिदबा फै हाइखे matungda mu hana lekai sida bom thamjambiramganu aduga karigumba kanagumba lubamana thamba oiraga su ngasi dagi nimin mangani phawbugi manungda lekai esi amadi miyam khangna masi karigi damga thambano haibado miyam punamaki aki besi kongna na ba masi nimin mangani phawgi manungda sengdokpiro haiba wafam ase thamjari Amaramda ngarang numidang pung 8 ka minute kun lom tabada uripog yambyam lekai da leiba Reliance Company gi Manipur gi in charge oina thaupuba BB Sharma gi thongal da bom pokhai hankibadu NRFM nani haina party asigi Information and Publicity Secretary Sana Jawba Maitai na cherol amada sengdorakle NRFM na Reliance Company da thamba wafam BB Sharma na amadi magi makhathaba mioi singna nathai nabal lambi yatpagi damak Reliance Company ga mari lena bathabak thoram gi mathakta NRFM na anishuba khongthang oina chathakiba thabak ni haide kanagumba singna Reliance Company asiga mari lena bathabak thoram amadi company asigi hiram khudingda yawi danabasu checksin wa thamlakle wafam asibu thausadaduna asi ana ashok apan thoklabadi masa masana yana lawzaba oigani haina hairakle Indian Association of Clinical Psychologists ke nifunithoi suba National Annual Conference hayingdagi Imphal da hauragani Regional Institute of Medical Sciences ke Department of Clinical Psychology na sinduna Institute asigi Jubilee Hall da tha asigi kuntaret fawba chathagadoriba conference asida India pumbadagi lakpa delegates chaniyankhai romna saruk yagadori Annual Conference asi Manipur gi Chief Minister Okram Ibobina haudokani loinana expert kayana Manipur gi hauzik oiriba issue problem singa mari leinana makhoi gi mot amadi suggestion thamgani haide Conference asi gi loishinba numita Forensic Clinical Psychology Award 2015 phangbangam kraba Dr SL Vaya Okani loinana psychology gi lamda thoidok hendokna thabak tawriba mioi tarukta award piduna ikai khumnagani haide The agenda is always the mental health awareness increase and intervention. This is to update the knowledge, get together, see what is happening latest in the field and upgrade the knowledge. Every year the theme is decided based on the focus. This year, because this conference is going to be organized at Imphal, the theme was considered to be having a focus of social aspects. Social conflicts, resolution and role of mental health professionals, precisely clinical psychologists. Upgradation of the skill, creating an awareness and seeing what can be done better to have the mental health augmentation in the country. Inner Voice hairiba thagi chepong asigi volume 5 ke anisuba issue ngasi ayuk pung 13 tabada achamba thauram amaga loinana kaisampata leba Human Rights Defender Manipur gi office ta phongkhre haina chepong asigi executive editor na khanghalakle Hauze ngasi nongmagi sanabagi pauda Taranithoi suba under 16 TH Birachandra Singh Football Academy gi tournament ta MTSU Malom mai pakre Taubung khokta laiba academy asigi sanabungda ngasi sanakiba tournament asigi taruk suba league match aduda MTSU Malomgi Sanaroi Happy Sanna Panjal Taruk Haridas Amadi Jack Anina Panjal Ani Chansinduna Yumbu Oiriba TBS FA Team A Taubung Khopu Yamna Lakjana Panjal Tara Amada Maitiba Piram Kibane Match Asida Maiti Hauraba TBS FA Team A Taubung Khoke Amatangaraba Panjal Aduna Sekharna Chankibane Thasigi Tara Mangadagi Pangtukpa Hokiba Tournament Asida Team Tarana Sarukyari Tournament asigi hayeng sanagadaba ahanba league match samada TDC FC Mayang Langjing amasung YT ZPT Yairipok Topka anishuba league tana TBS FA Team A Taubung Khog amadi LFA Tinungai A Team anina lamba taunaragani RFC Khamnam Lairak Ahanba State Level Juvenile Club 7-a-side Men's Open Football Tournament ke final changkhre haire Tournament asigi ngasi sanakiba ahanba semi-final aduda RFC Khamnam Lairak amadi JC Salam B anina match ki apiba matam loiba phawbada Panjal amamam janaduna match adu draw oibadagi tie break sanabada RFC Khamnam Lairak na JC Salam B bu Panjal tare tarukta maitiba pikre haire
Chatharagli tournament asida football team Nepal na sarukyari. Tournament asigi hayeng sanagadaba anisuba semi-final da A Square Patsoy amadi Real Madrid Salam Anina lamba taunaragani haina club asigi secretary na thadorpa cherol amana khanghalakli. Night Watchman cricket team thangmaiban na sinba state level tennis ball cricket tournament ngasidagi DM College of Commerce ki ground da hokre. Team Tarataruk na saruk yaduna chathagadaba tournament asigi ngasi hongdokpa numita DM College of Commerce ki team ga Manipuri cricket team ga exhibition match amasanaki. Tarasuba state level men's and women tug of war championship ki league match sing sanaba loishin kre haide. Ngasi championship asigi sanakiba women's 480 kg ki masana singda NLC unique gym thiam konjil na magi lamba singbu set ahum sinoda maitiba pibangam kibuga loinana men's 560 kg ki masana singdana MPSC YBB gym TIF Fitness, KMSA Rowing, Unique Gym Hide with Tim Singh Asana, Makoi gi lamba oiriba Tim Singh bu set, ahum sinoda maitiba piram kibane. Manipur Tug of War Association ascendana Common Lampak Stadium da ngarang dagi hokiba championship asi hayeng semi-final amadi final match sing sanaragani haina association asigi secretary na thadorpa cherol amana khanghalakli. Mari Suba 7-a-side Y Rasmani Memorial Invitational Hockey Tournament ta Maira Basikhong amadi YCCIC Kontha Ahalu ani maipakre. Ngasi tournament asigi ahan basanakibal league match amada Maira Basikhong gi Sanaroi and Jenzen na Panjil ahum as Young Sun TH Athoba amadi TH Thonglen na Panjil ani Jensinduna Palm Yai School bu Panjil Mapan Marida maitiba pikibane. Match asida maiti hauraba Palm Yai School gi Panjil Mari aduna TH Dipuna Panjil ani aduga KH Ravikanta amadi N Bipin na Panjil amamamga Jansan gibane. Chatharagli tournament asigi anishibal league tana yumbu oiriba YCCIC Kontha Ahlupna KHSC Khongmanbu Panjil Mari anida maitiba pikibane. Maipakraba YCCIC Kontha Ahlup ki Panjil Mari adu Uttamna Panjil ahum aduga Monesna Panjil amaga chankibane. YCCIC Kontha Ahlup na sinduna club asigi sanabungda chatharagli tournament asida team tarani thoina sarukyari. Hayeng tournament asigi makhataba league match sing sanaragani. Arabada bulletin asigi headlines amuhana miyamda thamjage. Manipur Assembly gi ngasi question hour the speaker Lokeshwar ga BJP MLA Jay Kisan ga akan bamong da marai yetnakre. Head Constable Herozit ki statement court na laukidaba haibasi justice deny tawbani haina Sarmilana Maral sikre. NSF ki athing bana lambi da panduna laikraba Manipur gi gari sing mathau tarabadi security na ngakuna purakani haina Chief Secretary na phongdokre. Amasong mamang chahi gi singi town na tianthakraba modbung pukhaw road ta lairamba thong asi semjin binanaba modbung gi miyam na government ki pukning chinsilakle.